Kuki singna landharaktuna misi mina thoktuna mi kya phakhrabasu action lawkhattabagi mayokta loop traumdoina total shutdown laothokhre. Handak saitongi law sudun leibi mau naha ama kuki singna kablakpa nongmai maruna panduna leikhidaba amadi jiribamda angang ani yauna miyoi tarabu kuki singna phana pukhraba matungda anina sine phangkhiba aduda leingana ngasi phawba paikhatpam thokpa thabak paikhattabai mayokta ngasi numdang pung 6 tigi hayeng numdang pung 6 phawba Manipur pumbada total shutdown laothokhre. Manipur leiriba tongan ba CSO sing amadi ima loop sing yauna loop traumdoi ngasi nungtin ipsagi office ta pangthokpa paugi mifamamda loop traumdoi asigi mahut sinduna spokesperson Santa Nahakpam Nahai mamang chaigi May 3 dagi tarakibi irang asigi manungda handakte India lengaki Ministry of Home Affairs amdi lengak pairiba kangbuna wari sanabdai matam khara ingna leirure adu kuki militant singna tawning bata tawgani haibagi matagum Meetei singda landaraktuna amuk nahuna bom amdi nongmai kapsina landaraktuna saitona misam nupi ama Haikhre masinda hojik phaw action amata lokhatre masida natana Manipurda leiriba jelhomi oriba tangkhol yauna atai community singda su awaba piri amarom dangarang jiribamgi Jakura dhor da CRPF ki mamangda kuki militant singna misam kaya pharaga puna honabada natana dukan sing mai tharakpadagi CRPF ka mungnaraktuna kuki tamatoi hatkiba adugi matungda kuki militant singna pikliba ngang yauna misam tara phadana pukhrabasu masibu kannaba lengana hojik phawba thabak amata lokhatpu udri kuki militant sing aduna phakhiba aduda chahi noribi tha tare ki amadi ani gi angang yauri masi international law na su yadabani aduna atuba matamda lengana singnai sing phaduna makhoi sing adu mathakta action lokhakadawni haina su phongdokki ani suba paw amakhangna social media dai lokhatchabani ko Meetei ningon gi masa eikhoi leiri kaubiganu yade yaraktraga eikhoi na mang thaga Meetei isina oksing mating pangba thorakani marsena haiba post asi parubadane mayam thamoida yamna nungsiba ama ithilam khak phawjarakpa isara tu chungkhiba khanghoudaba ama khak phawba aduna maram moigina post pajabani Meitei gi luraba tanjada Meitei gi damukta eikhoi leiri haina pangan isinaw singna phongdok pirakphase adu mating nungaijei amadi tawbiman khangba phongdok cheri haibo phamchi loina ngasi di matang silo sinjage thank you all